ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯋꯥꯏꯖꯥꯔꯒꯤ ꯚꯤꯗꯤꯑꯣꯅꯦ꯫ ꯑꯩꯅ ꯌꯥꯝ ꯍꯩꯗꯨꯅ ꯂꯣꯟꯖꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯑꯍꯥꯟꯕ ꯇꯝꯕ ꯑꯣꯏꯅꯅꯦꯀꯣ, ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯋꯥꯏꯖꯥꯔ ꯂꯣꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯇꯥꯛꯑꯒ꯫ ꯑꯗꯣ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯁꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯇꯤꯡꯊꯣꯛꯑꯦꯕꯀꯣ, ꯉꯔꯥꯡ ꯇꯤꯡꯉꯝꯃꯦ, ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯦ, ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯍꯋꯥꯏꯁꯦ 5ꯔꯛ ꯆꯥꯝꯖꯔꯦꯕꯀꯣ꯫ ꯆꯥꯝꯃꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯨꯀꯔꯗ ꯍꯥꯞꯆꯔꯦ꯫ ꯀꯨꯀꯔꯗ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯒꯤꯗꯤ ꯏꯁꯤꯡꯁꯦ ꯂꯤꯇꯔ 1ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯍꯥꯞꯄꯦ꯫ ꯀꯥꯝꯅꯕ ꯃꯩ ꯊꯥꯒꯠꯂꯁꯦ, ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯨꯡ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ꯫ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯝꯗꯣꯛꯆꯔꯒꯦ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯍꯋꯥꯏꯁꯦ ꯑꯩꯅ 5ꯔꯛ ꯀꯥꯝꯃꯕ ꯃꯇꯨꯡꯗ ꯃꯨꯜꯂꯝꯃꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯥꯁꯦ ꯆꯥꯝꯊꯣꯛꯇꯣꯏꯅꯦꯕ꯫ ꯍꯋꯥꯏꯁꯦ ꯃꯍꯤꯗ ꯆꯤꯊꯣꯛꯈ꯭ꯔꯦꯕꯀꯣ, ꯆꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯥꯕꯁꯤꯅ ꯑꯃꯨꯛ ꯆꯥꯝꯊꯣꯛꯄꯤꯔꯅꯤ꯫ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯃꯨꯛ ꯂꯧꯈꯠꯂꯅꯤ, ꯑꯗꯨꯒ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯆꯨꯝ ꯆꯦꯟꯗꯕ ꯌꯥꯕ ꯑꯃꯗ ꯊꯥꯡꯒꯠꯄꯤꯔꯒ ꯑꯃꯨꯛ ꯃꯆꯨꯝ ꯈꯛꯄ ꯉꯥꯏꯔꯁꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯒꯦ꯫ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯤꯁꯜꯂꯤꯁꯦ ꯍꯦꯟꯅ ꯃꯆꯨꯝꯒ ꯏꯁꯤꯡꯗꯣ ꯆꯠꯅꯕꯅꯦꯕ, ꯑꯗꯨꯏꯗꯤ ꯈꯔ ꯊꯨꯏꯗꯅ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯩꯕꯨꯡ ꯃꯅꯥꯁꯦ ꯂꯨꯕꯥꯛꯁꯤꯗ ꯊꯝꯕꯤꯔꯦꯀꯣ꯫ ꯊꯝꯃꯕ ꯃꯇꯨꯡꯗ ꯍꯋꯥꯏꯁꯦ ꯍꯥꯞꯄꯗꯣꯏꯅꯦꯕ꯫ ꯍꯋꯥꯏꯁꯦ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯩꯕꯨꯡ ꯃꯅꯥꯁꯤꯅ ꯑꯃꯨꯛ ꯃꯊꯛꯇ ꯂꯣꯏ ꯌꯣꯝꯁꯤꯜꯂꯒ ꯑꯃꯨꯛ ꯂꯨꯕꯥꯛ ꯃꯈꯨꯝꯁꯦ, ꯉꯥꯔꯨꯕꯥꯛꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯨꯞꯁꯜꯂꯗꯣꯏꯅꯦꯕ꯫ ꯑꯗꯣ ꯃꯤꯒꯤꯗꯤ ꯃꯌꯥꯝ ꯇꯧꯕꯅꯤꯅ ꯊꯨꯝꯃꯣꯛꯇꯨꯁꯨ ꯀꯩꯁꯨ ꯃꯌꯥꯝ ꯇꯧꯏꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏꯁꯦ ꯌꯥꯝꯗꯦꯕ, ꯀꯦꯖꯤ ꯑꯃ ꯐꯥꯒꯗꯕ ꯄꯋꯥ ꯑꯃ ꯋꯥꯠꯂꯦꯕ꯫ ꯑꯗꯨ ꯍꯋꯥꯏ ꯀꯥꯏꯔꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕ ꯃꯇꯨꯡꯗ ꯍꯋꯥꯏ ꯀꯥꯏꯔꯤꯅꯤꯀꯣ꯫ ꯑꯗꯨꯝ ꯌꯦꯡꯁꯦ ꯍꯋꯥꯏꯗꯣ ꯀꯌꯥꯝ ꯍꯧꯋꯤ ꯍꯧꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯧꯔꯝꯗꯧꯗꯤ ꯃꯥꯜꯂꯦꯀꯣ, ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕꯅꯤꯅ꯫ ꯌꯦꯡꯉꯁꯦ, ꯃꯈꯨꯝ ꯍꯥꯏꯗꯣꯛꯁꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯍꯋꯥꯏꯁꯦ ꯌꯥꯔꯝꯃꯣꯏꯗ꯭ꯔꯥ ꯄꯥꯈꯠꯄꯤꯗꯨꯅꯦꯕꯀꯣ, ꯑꯗꯨꯕꯨ ꯌꯦꯡꯁꯤ꯫ ꯍꯧꯗꯤ ꯍꯧꯔꯦꯕꯀꯣ, ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯌꯥꯝ ꯐꯖꯅ ꯍꯧꯔꯝꯃꯦ꯫ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯂꯣꯟꯕ ꯌꯥꯔꯅꯤ꯫ ꯍꯋꯥꯏꯖꯥꯔ ꯂꯩꯅꯤꯡꯕ ꯀꯅꯥ ꯀꯅꯥꯅꯣ ꯑꯣꯔꯗꯔ ꯇꯧꯁꯜꯂꯛꯑꯣ꯫ ꯋꯥꯎ, ꯐꯖꯅ ꯍꯧꯋꯦ ꯍꯥꯏꯕ꯫ ꯑꯁꯣꯝꯗ ꯁꯨꯝ ꯈꯥꯏꯗꯣꯛꯀꯦ, ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅꯀꯣ꯫ ꯑꯗꯨꯒ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯗ꯭ꯔꯣ ꯃꯌꯥꯝ? ꯐꯖꯅ ꯍꯧꯋꯦ ꯍꯥꯏꯕ, ꯁꯨꯃꯥꯏꯅ ꯃꯔꯤ ꯃꯔꯤꯒ ꯁꯝꯃꯤꯁꯦ ꯍꯧꯔꯤꯅꯦ ꯍꯥꯏꯌꯦꯕ꯫ ꯑꯗꯣ ꯍꯋꯥꯏꯗꯤ ꯑꯗꯨꯝ ꯍꯥꯎꯔꯅꯤ, ꯆꯒꯦꯝ ꯄꯣꯝꯃꯒ ꯆꯥꯗ꯭ꯔꯁꯨ ꯑꯇꯩꯒ꯫ ꯍꯪꯒꯥꯝꯒ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ, ꯑꯗꯨꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ꯫ ꯍꯋꯥꯏꯖꯥꯔꯁꯦ ꯌꯣꯝꯃꯒ ꯈꯔ ꯈꯔ ꯊꯤꯠꯂꯨꯔꯁꯦ꯫ ꯍꯋꯥꯏꯖꯥꯔ ꯌꯣꯝꯕꯗꯤ ꯈꯔ ꯍꯩꯕ ꯋꯥꯠꯂꯦꯕꯀꯣ, ꯑꯗꯣ ꯃꯊꯪꯗ ꯑꯗꯨꯝ ꯍꯩꯔꯛꯑꯅꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ꯫